Manipurna Indian Union gi makhada lairiba state singi manungda president's rule khwaidagi masing yamna chalaiba state ama oire state asida thokliba political gi charangnaba fibam asida N Birena February 8 chief minister dagi resign tawkhraba matung anoba luchingba khanduna laingak semba ngamlaktabadagi ngarang president Draupadi Murmu na state asida president's rule chalairakpane India gi president laukhatlakliba khongthang asida Tharaga Haujik Fauba Manipurda President's Rule Thamlakpa Taramathoirak Sure Aroiba Oina Manipur Ngamkhai Kai Biyaroi Haina Lamda Masigi Miyamna Akan Bakhongjang Changsinduna Assembly House Fauba Mai Thakiba Jun Taranipan Haina Puwari the Iduna Ladiba Ihawaduna Matam Oiraga Englising Aniga Kunmathoigi Jun Anidagi Englising Anigi March Taruk Fauba President's Rule Laiki Aduga Hanba Oina Manipurda President's Rule Chalaira Kiba Ase Haukiba Kumja Englising Amaga Chamapan Gahumfu Mapangi January Tarani Toida Oike Haidiba Numit Adudagi Hauduna Chahi Adumaki March Taramapan Fauba Yamna Tenna President's Rule Chalaiki Masigi Makha Tarakpa Oina Englising Amaga Chamapan Gahumfu Mapangi October Kunmangadagi Englising Amaga Chamapan Gahumfu Nipangi February Nipan Fauba Englising Amaga Chamapan Gahumfu Mapandagi Englising Amaga Chamapan Gahumfutara Nithoi Englising Amaga Chamapan Ga Humfutara Humdoidagi Englising Amaga Chamapan Ga Humfutara Mari Englising Amaga Chamapan Gahumfutara Taret Englising Amaga Chamapan Ga Marfudagi Englising Amaga Chamapan Ga Marfu Mathoi Fauba Englising Amaga Chamapan Ga Marfutara Nithoi Englising Amaga Chamapan Ga Marfutara Humdoidagi Englising Amaga Chamapan Marfutara Mari Amasung Englising Ani Amadagi Englising Ani Fauba Laike Amaromda Manipurgi Mathangda Uttar Pradeshta President's Rule Mapanlak Punjab Amasung Bihar Nipan Chalai Kiduna Ani Suba Amadi Ahum Subada Lady Lebak Asigi President Nangarangdaki Manipurda President's Rule Thamduna State Assembly so suspended animation that Lady Bane.